ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯁꯣꯔ ꯁꯨꯡꯕꯥꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯈꯣꯡꯕꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯌꯦꯔꯨꯝ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯇꯤꯝꯁꯦ ꯑꯅꯤ ꯈꯥꯏꯗꯣꯛꯑꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯐꯥꯔꯁ ꯇꯤꯝ ꯍꯥꯟꯅ ꯆꯥꯍꯜꯂꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯣꯏ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯖꯔꯒꯦ ꯑꯗꯣ ꯇꯥꯏꯃꯔ ꯊꯥꯔꯒ ꯑꯣꯏꯅ ꯂꯣꯏꯕ ꯌꯥꯏ ꯃꯌꯥꯝ ꯇꯥꯟꯅꯗꯣꯏꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯍꯧꯅꯕ ꯇꯧꯔꯁꯦ ꯍꯥ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯈꯤꯇꯪ ꯁꯕꯁꯀ꯭राꯏꯕ ꯂꯥꯏꯛ ꯁꯤꯌꯔ ꯈꯔ ꯇꯧꯕꯤꯌꯨ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯁꯤꯀꯣ ꯑꯗꯨ ꯆꯥꯕꯁꯦ ꯍꯧꯅꯕ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯅꯕ ꯇꯧꯖꯔꯒꯦ ꯃꯌꯥꯝ Mereka luar mau satu buku yang ada di sekolah pak. Ini yang mungkin aja dalam konten. Halo dah, Indra. Wow. Welcome ada.
Kenapa? Ya. Hello, ada boleh nama lu itu apa ini? Ini juga ada. Aduh, keren, betul. Tuh. Betul, betul. Mayang video ini sini tu jadi macam ni. Atau pun video ni kan dia lagi ni.